ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯥꯌꯣꯜ ꯀꯧꯕ ꯄꯥꯈꯪ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯜ ꯑꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯈꯨꯜꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯁꯥꯌꯣꯜꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯇꯥꯎ ꯌꯣꯍꯦꯟꯅ ꯏꯃꯨꯡ ꯈꯔ ꯋꯥꯔꯝꯃꯤ꯫ ꯃꯇꯥꯎ ꯌꯣꯍꯦꯟꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯁꯥꯌꯣꯜꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯗꯨꯅ ꯂꯧꯐꯝ ꯑꯃ ꯎꯅꯕ ꯍꯥꯏꯗꯅ ꯄꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯃꯔꯨꯞ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯅ ꯁꯦꯠꯈꯤꯕꯅ ꯑꯔꯩ ꯂꯩꯇ ꯑꯐ ꯐꯠꯇ ꯇꯥꯊꯣꯛꯅꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯌꯣꯜ ꯃꯍꯥꯛꯅ ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ꯫ ꯃꯇꯥꯎꯕꯨ ꯐꯊꯖꯅꯕꯗ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯣꯍꯦꯟꯗꯨ ꯂꯧꯕꯨꯛꯇ ꯊꯥꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯂꯥꯞꯅ ꯁꯥꯌꯣꯜꯅ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔ ꯄꯥꯏꯔꯒ ꯆꯦꯜꯂꯛꯏ꯫ "ꯏꯇꯥꯎ, ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯆꯥꯄꯣꯠ ꯂꯩꯔ ꯂꯥꯛꯑꯣ ꯑꯩꯅ꯫ ꯑꯣꯏ, ꯇꯞꯅ ꯆꯦꯜꯂꯨ, ꯂꯩꯇꯨꯝ ꯃꯔꯛꯇꯨꯗ ꯅꯈꯣꯡꯗꯣ ꯄꯜꯂꯒ ꯑꯃꯨꯛ ꯇꯨꯁꯟꯅꯤꯌꯦ꯫ ꯇꯨꯔꯣꯏꯍꯦ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯑꯩꯍꯥ ꯋꯥꯏ, ꯃꯇꯦꯛꯁꯤꯃꯈꯛ ꯆꯦꯜꯂꯛꯄꯗ ꯁꯣꯔꯒꯁꯦ ꯇꯠꯂꯒ ꯁꯤꯒꯦꯕꯨ ꯇꯧꯏ꯫ ꯁꯤ ꯆꯥꯁꯤꯜꯂꯨ, ꯑꯌꯨꯛꯀꯤ ꯀꯩꯝꯇ ꯆꯥꯔꯝꯈꯤꯔꯣꯏ, ꯇꯠꯂꯒ ꯁꯤꯕ ꯇꯥꯔꯦ, ꯆꯥꯁꯤꯜꯂꯨꯏꯕꯣ꯫ ꯅꯇꯥꯎ ꯑꯩꯁꯦ ꯋꯥꯔꯝꯕꯅꯤꯅ ꯑꯆꯥꯄꯣꯠꯀ ꯄꯨꯕꯤꯔꯛꯏꯅꯤꯅꯦ, ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯁ ꯆꯠꯂꯍꯦ, ꯑꯩꯅ ꯆꯥꯕ ꯉꯝꯗꯕꯒꯤ ꯅꯪꯒꯤ ꯄꯨꯕꯤꯔꯛꯂꯒ ꯍꯨꯟꯗꯣꯛꯄꯗꯣ ꯄꯥꯝꯃꯨꯏꯌꯦꯅ ꯑꯣꯛ ꯂꯥꯕ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯄꯤꯖꯒꯦ ꯄꯨꯔꯛꯏꯅꯤ꯫ ꯎꯁꯤꯠꯇ꯭ꯔꯦ ꯅꯪꯁꯨ, ꯑꯆꯥꯄꯣꯠꯁꯤꯒ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯍꯨꯟꯗꯣꯛꯈꯤꯕ ꯍꯦꯛ꯫ ꯆꯪꯁꯤꯜꯂꯨ, ꯐꯝꯊꯔꯛꯀꯦ ꯑꯩ꯫ ꯐꯝꯃꯨ ꯀꯩꯅꯣ, ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯧꯁꯦ꯫ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯁꯥꯌꯣꯜ ꯃꯁꯝ ꯀꯥꯇꯣ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ, ꯁꯥꯌꯣꯜ ꯑꯩꯅ ꯍꯧꯔꯛꯄ ꯊꯕꯛꯄꯨ ꯀꯩ ꯑꯣꯏꯅꯤꯒꯦ? ꯅꯨꯄꯤ ꯎꯅꯕꯅꯤꯗꯅ꯫ ꯍꯧꯔꯛꯑꯅꯤ, ꯅꯣꯡꯃ ꯈꯪꯗꯦ, ꯅꯨꯄꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ? ꯅꯨꯡꯇꯤꯒꯤ ꯎꯅꯁꯦ ꯍꯥꯏꯕꯗ ꯌꯥꯔꯤꯕ ꯅꯨꯄꯤꯗꯣ ꯖꯨꯒꯣꯠ ꯀꯌꯥꯗꯤ ꯆꯥꯔꯝꯃꯣꯏ꯫ ꯍꯦ, ꯁꯤꯗꯤ ꯏꯪ ꯌꯥꯝ ꯇꯞꯄꯤ, ꯃꯔꯝꯒ ꯃꯣꯛꯄꯤꯅꯤ꯫ ꯅꯍꯥꯟꯈꯩ ꯎꯅꯔꯨꯗ꯭ꯔꯦꯕ, ꯍꯣꯔꯦꯟꯗꯤ ꯑꯝꯇ ꯎꯅꯔꯨꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯣꯏ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯌꯨꯝ ꯀꯥꯔꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯎꯔꯁꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯥꯎꯔꯒꯦ꯫ ꯌꯣꯍꯦꯟ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯎꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯀꯣꯕꯤ ꯃꯔꯛꯁꯤꯗ ꯊꯔꯣ ꯑꯣꯟꯁꯤꯟꯖꯅꯤ꯫ ꯑꯣꯜꯂꯒꯦ, ꯑꯣꯟꯁꯤꯜꯂꯒꯦ꯫ ꯁꯥꯌꯣꯜꯅ ꯀꯣꯕꯤ ꯃꯔꯛꯇꯨꯗ ꯍꯤꯞꯆꯟꯒꯦ ꯇꯧꯏ꯫ ꯑꯁ ꯀꯔꯟꯗꯨ ꯇꯧꯔꯣꯏ, ꯑꯉꯥꯡ ꯃꯆꯥꯗꯧꯅꯕ ꯊꯣꯛ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯂꯥꯛꯑꯣ ꯌꯥꯔꯦ, ꯆꯥꯎꯔꯁꯤ꯫ ꯑꯗꯨꯅꯦꯕ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯊꯨꯝ ꯌꯥꯛꯄ ꯏꯟꯁꯥꯡ ꯆꯥꯔꯨꯕꯗꯒꯤ ꯅꯪꯅ ꯄꯥꯈꯠꯇꯅ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯣ ꯉꯁꯤꯅ ꯀꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯣꯔꯣꯛꯀ ꯍꯣꯠꯀꯩ ꯁꯥꯔꯝꯃꯗꯤꯅꯦ ꯍꯣꯔꯦꯟ ꯅꯨꯄꯤ ꯎꯅꯕꯗ ꯐꯔꯛ ꯇꯥꯗꯣꯏꯅꯤ꯫ ꯅꯈꯣꯏ ꯏꯃꯥꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯍꯩꯇ꯭ꯔꯦ ꯈꯪꯉꯗꯤ ꯅꯪꯅ ꯊꯣꯡꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯍꯩꯇꯕ ꯅꯠꯇꯦ꯫ ꯍꯩ, ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯂꯣ, ꯍꯩꯄꯥ ꯁꯥꯔ ꯉꯥꯡꯂꯅꯨꯀꯣ꯫ ꯇꯟꯕꯩꯅꯦ ꯑꯩꯅ ꯊꯣꯡꯗ꯭ꯔꯤꯁꯦ꯫ ꯇꯟꯗ꯭ꯔꯒꯕꯨ ꯅꯨꯡꯇꯤꯒꯤ ꯊꯨꯝ ꯌꯥꯛꯄ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯆꯥꯈꯤꯗ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯁꯥꯌꯣꯜꯅ ꯃꯥꯅ ꯑꯁꯨꯝ ꯁꯥꯖꯤꯜꯂꯒ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯌꯣꯍꯦꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯑꯅꯤꯗꯨ ꯁꯥꯌꯣꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ꯫ ꯁꯥꯌꯣꯜꯒꯤ ꯃꯄꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯪꯒꯜꯗꯨꯗ ꯁꯤꯁꯥ ꯀꯥꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯜꯅ, "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯅ ꯃꯣꯔꯣꯛ ꯑꯃꯨꯛ ꯁꯥꯔꯕꯣ?" "ꯍꯩ, ꯌꯥꯗ꯭ꯔꯦꯍꯦ, ꯏꯟꯁꯥꯡꯕꯨꯗꯤ ꯀꯩꯁꯨꯝ ꯇꯧꯍꯧꯗꯕꯅꯤ, ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯗꯤ ꯈꯖꯤꯛꯈꯛ ꯇꯪꯂꯨꯕꯅꯤ, ꯁꯥꯕꯅꯅꯦ ꯅꯥꯀꯣꯡꯒ ꯂꯣꯏ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯆꯠꯂꯣ, ꯅꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯂꯨꯔꯣ, ꯌꯥꯝ ꯍꯧꯕꯅꯤ." ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯁꯥꯌꯣꯜꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯝꯃꯤ꯫ ꯌꯣꯍꯦꯟꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯆꯥ ꯌꯣꯍꯦꯟꯁꯨ ꯌꯥꯎꯔꯛꯂꯤꯗꯅ, ꯂꯥꯛꯑꯣꯁꯦ, ꯅꯇꯥꯎꯒꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯔꯣ, ꯏꯃꯥ ꯆꯥꯛ ꯍꯥꯞꯂꯛꯀꯦ." ꯁꯥꯌꯣꯜꯅ, "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ?" "ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯉꯦ, ꯅꯈꯣꯏ ꯄꯥꯕꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯑꯦꯗꯅ ꯄꯨꯔꯛꯏ, ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯊꯣꯡꯖꯟꯕꯅꯤꯗ꯫ ꯁꯦ, ꯐꯝꯃꯨ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯕ ꯍꯧꯔꯣ꯫ ꯌꯣꯍꯦꯟ, ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯑꯣ, ꯆꯥꯕ ꯍꯧꯔꯣ." ꯍꯣꯏꯅꯦ꯫ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡ ꯍꯩꯅꯔꯒ ꯃꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯗꯣꯛꯏ꯫ ꯃꯃꯥꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯏ꯫ "ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯏꯃꯥ ꯍꯦꯛꯇ ꯀꯧꯔꯧꯀꯣ, ꯏꯃꯥꯅꯦ ꯃꯪꯒꯣꯜꯗ ꯅꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯈꯤꯒꯦ." ꯁꯥꯌꯣꯜꯅ, "ꯏꯃꯥꯗꯤ ꯆꯥꯔꯕꯣ?" "ꯆꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯜꯅ, "ꯆꯥꯕ ꯍꯧꯔꯁꯤꯁꯦ, ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯤꯅ ꯑꯗꯨꯝ ꯆꯥꯁꯤꯜꯂꯨꯀꯣ꯫ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ ꯏꯟꯁꯥꯡꯁꯦ, ꯃꯆꯨ ꯀꯌꯥꯝ ꯐꯖꯩꯕ꯫ ꯃꯍꯤꯗꯨ ꯈꯔ ꯍꯩꯖꯤꯜꯂꯣ." "ꯃꯍꯤ ꯂꯩꯔꯤ, ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯍꯥꯏꯁꯦ, ꯁꯤꯗꯒꯤ ꯉꯥ ꯑꯃꯅꯤ ꯏꯔꯣꯏꯔ ꯁꯥꯟꯅꯩꯁꯤꯔꯣ? ꯃꯍꯤꯅꯦꯅ ꯊꯨꯝꯒ ꯍꯥꯞꯆꯤꯜꯂꯒ, ꯑꯁ ꯑꯩꯗꯤ ꯕꯤꯠ ꯀꯌꯥꯝ ꯂꯩꯔꯣꯏꯗꯧꯔꯤꯗ꯫ ꯀꯩ ꯆꯥꯅꯔꯤꯒꯦ? ꯅꯪꯅꯁꯨ ꯅꯝꯗꯅ ꯅꯣꯏꯗ ꯆꯥꯛ ꯆꯥꯎꯁꯦ ꯄꯨꯕꯤꯔꯛꯏ, ꯑꯗꯨꯒ ꯃꯥ ꯅꯣꯏꯅ ꯕꯤꯠ ꯂꯩꯇꯦ ꯀꯥꯏꯅ꯫ ꯆꯥꯎ,
ꯌꯨꯍꯦꯟꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯁꯠ ꯂꯥꯎꯅ ꯍꯨꯛꯆꯤꯜꯂꯤ ꯅꯣꯛꯂꯝꯕꯗꯒꯤ ꯁꯠ ꯍꯟꯖꯤꯟꯗꯨꯅ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯒ ꯆꯥꯛꯇꯨ ꯌꯣꯠꯁꯤꯜꯂꯤ ꯌꯨꯍꯦꯟꯅ ꯋꯥ ꯈꯨꯍꯥꯎꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯕ ꯍꯧꯔꯣ ꯍꯥꯎꯕ꯭ꯔꯅꯦ ꯍꯥꯎꯕꯗꯤ ꯃꯥꯜꯂꯦ ꯆꯥꯛꯈꯣꯝꯒ ꯆꯥꯎꯅ ꯅꯝꯁꯤꯜꯂꯒ ꯆꯥꯈ꯭ꯔꯦꯕ ꯑꯩꯁꯨ ꯆꯥꯔꯒꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯁꯥꯌꯣꯜꯁꯨ ꯃꯍꯤꯗꯣ ꯍꯩꯖꯤꯜꯂꯒ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯆꯤꯜꯂꯤ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯏꯆꯝ ꯆꯝꯃꯦ ꯉꯥꯁꯤꯁꯨ ꯃꯨꯟꯅꯤ ꯃꯁꯤ ꯃꯤꯅꯥꯏꯁꯤꯅ ꯍꯥꯎꯏꯅ ꯍꯩꯖꯤꯜꯂꯤꯅꯦꯕ ꯌꯨꯍꯦꯟꯗꯣ ꯉꯁꯥꯏꯈꯩ ꯃꯥꯅ ꯍꯨꯛꯆꯤꯜꯂꯤꯕ ꯆꯥꯛꯇꯨ ꯌꯣꯠꯂꯝꯗ꯭ꯔꯦ ꯌꯨꯍꯦꯟꯗꯣ ꯉꯁꯥꯏꯈꯩ ꯃꯥꯅ ꯍꯨꯛꯆꯤꯜꯂꯤꯕ ꯆꯥꯛꯇꯨ ꯌꯣꯠꯂꯝꯗ꯭ꯔꯦ ꯁꯥꯌꯣꯜꯅ ꯏꯁꯧ ꯂꯥꯡꯉꯛꯄꯗꯨꯗ ꯃꯥꯁꯨ ꯆꯥꯛꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯌꯨꯍꯦꯟꯅ ꯈꯪꯕ꯭ꯔꯅ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯆꯥꯔꯗꯤ ꯅꯝꯗꯅ ꯆꯥꯍꯟꯕꯅꯤꯗꯅ ꯁꯤꯗ ꯑꯣꯊꯣꯛ ꯃꯌꯨꯝꯗ ꯀꯦꯅ ꯂꯩꯔꯛꯄ ꯅꯨꯄꯤꯒ ꯂꯧꯔꯨꯕ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯎꯔꯦꯗꯅ ꯃꯌꯨꯝꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯛꯇꯦ ꯑꯩ ꯄꯣꯛꯂ ꯃꯇꯨꯡ ꯐꯥꯎ ꯀꯨꯏꯅ ꯊꯣꯡꯗꯕꯅꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯑꯩꯈꯣꯏ ꯄꯥꯕ ꯏꯕꯥꯅꯤ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯁꯨꯝ ꯁꯥꯖꯜꯂꯛꯂꯒ ꯏꯆꯪꯗ ꯂꯥꯡꯁꯤꯜꯂꯛꯀꯅꯤꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯀꯣꯟꯒꯁꯦ ꯐꯦꯡꯗꯣꯛꯑꯝꯃꯁꯤ ꯅꯣꯏ ꯏꯃꯥꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯨꯁꯤ ꯆꯒꯨꯝꯁꯤ ꯁꯤꯟꯖꯟꯒꯦ ꯅꯪ ꯐꯦꯡꯗꯣꯛ ꯑꯩ ꯏꯃꯥꯗꯝꯇ ꯍꯥꯏꯔꯨꯒꯦ ꯈꯣꯏꯗꯧ ꯁꯧꯒꯠꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯌꯨꯍꯦꯟꯁꯨ ꯆꯒꯨꯝꯗꯣ ꯁꯦꯡꯖꯤꯜꯂꯒ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯀꯣꯟꯗꯣ ꯐꯦꯡꯈ꯭ꯔꯦ ꯁꯥꯌꯣꯜꯅ ꯏꯃꯥ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯣ ꯊꯨꯝꯗꯤ ꯀꯥꯎꯗꯅ ꯊꯥꯛꯍꯧꯗ꯭ꯔꯕꯣ ꯊꯥꯛꯄꯅꯤꯍꯦ ꯉꯔꯥꯡ ꯅꯄꯥꯅ ꯆꯥꯅ ꯊꯨꯝ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅꯅꯦ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯁꯤꯅ ꯆꯞꯂꯒ ꯑꯃꯨꯛꯇꯪꯈꯛ ꯊꯥꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯏ ꯏꯇꯥꯎꯒ ꯏꯕꯥꯅꯤꯗꯣ ꯏꯆꯪ ꯇꯦꯡꯀꯣꯠꯇ ꯆꯣꯡꯊꯔꯒ ꯏꯔꯣꯏꯔꯒꯅꯦ ꯏꯃꯥꯒꯤ ꯉꯥ ꯃꯆꯥꯗꯣ ꯐꯥꯔꯒ ꯀꯥꯈꯠꯂꯒꯗꯤ ꯆꯥꯔꯤꯁꯦ ꯈꯨꯍꯥꯎ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯎꯕꯅꯦꯅ ꯅꯄꯥꯗꯤ ꯃꯌꯥꯝ ꯆꯥꯈꯤꯕꯅꯤ ꯍꯥꯎꯋꯦꯅ ꯁꯣꯝꯗ ꯄꯤꯒ ꯇꯥꯈꯩ ꯆꯥꯔꯤꯁꯦ ꯃꯥꯅ ꯈꯪꯄꯣꯠꯇꯦ ꯕꯨꯡꯉꯣ ꯅꯇꯥꯎꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯏꯟꯖꯥꯡ ꯍꯥꯎꯃꯟꯗꯅ ꯀꯞꯄꯒ ꯂꯩꯍꯧꯔꯕ꯭ꯔꯣ ꯊꯣꯛꯂꯛꯑꯅꯤ ꯀꯣꯟ ꯐꯦꯡꯍꯧꯕꯅꯤ ꯌꯨꯍꯦꯟꯅ ꯂꯣꯏꯔꯦ ꯀꯣꯟꯒꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯐꯦꯡꯗꯣꯛꯑꯝꯃꯕꯅꯤ ꯏꯅꯦ ꯍꯣꯔꯦꯟꯁꯨ ꯍꯧꯖꯤꯛꯀꯤ ꯏꯟꯖꯥꯡ ꯑꯗꯨꯝꯕꯗꯣ ꯊꯣꯡꯉꯣꯅ ꯍꯥꯏꯕꯅꯤ ꯁꯥꯌꯣꯜꯅ ꯌꯥꯝ ꯍꯥꯎꯋꯦꯅ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯂꯣꯏꯔꯦ ꯉꯁꯥꯏꯗꯩ ꯁꯥꯌꯣꯜꯅ ꯌꯥꯔꯦ ꯆꯠꯁꯤꯜꯂꯣ ꯑꯩ ꯍꯥꯏꯗꯦꯀꯣ ꯏꯃꯥ ꯍꯣꯔꯦꯟ ꯑꯩꯒꯤ ꯆꯥꯍꯥ ꯄꯨꯔꯅꯨ ꯌꯨꯍꯦꯟ ꯍꯣꯏꯗ ꯆꯥꯔꯒ ꯑꯗꯨꯝ ꯂꯥꯛꯗꯧꯅꯦ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯌꯨꯍꯦꯟ ꯍꯣꯏꯗ ꯂꯥꯛꯂꯒ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯆꯥꯛ ꯇꯣꯛꯂꯒ ꯌꯨꯍꯦꯟꯒꯤ ꯀꯥꯗ ꯄꯨꯟꯅ ꯍꯤꯞꯂꯒ ꯂꯩ ꯃꯃꯥꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯄꯥꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯣꯛꯅꯕ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯅꯇꯥꯎ ꯂꯥꯛꯏꯀꯥꯟꯁꯤꯗ ꯈꯔ ꯌꯥꯎꯁꯤꯟꯃꯤꯟꯅꯔꯝꯃꯨꯗꯅ ꯑꯁ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯅꯤ ꯍꯥ ꯀꯔꯤꯕ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯅꯦ ꯁꯥꯌꯣꯜꯅ ꯏꯅꯦ ꯃꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯏꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯁꯥꯒꯠꯂꯨꯔꯦꯗꯅ ꯏꯕꯨꯡꯉꯣ ꯁꯥꯌꯣꯜ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯗ ꯃꯃꯥꯟꯅꯕꯤꯒ ꯌꯧꯔꯛꯑꯗꯤꯅꯦ ꯅꯇꯥꯎꯒꯤꯁꯨ ꯈꯔ ꯈꯥꯏꯕꯤꯔꯣ ꯃꯁꯤꯃ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯕ ꯏꯃꯥꯁꯦ ꯁꯣꯟꯖꯤꯜꯂꯛꯂꯦ ꯈꯪꯂꯤꯕꯅꯤ ꯑꯁ ꯏꯃꯥ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯣꯕ ꯁꯨꯝ ꯉꯥꯡꯖꯜꯂꯗꯧꯅꯤ ꯆꯠꯂꯣ ꯄꯥꯕꯗꯣ ꯃꯇꯟꯅ ꯉꯥꯏꯔꯝꯕꯅꯤ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯛꯃꯤꯟꯅꯧꯔꯣꯕ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯎꯀꯣ ꯁꯥꯌꯣꯜ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯊꯣꯛꯑꯦ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯨꯍꯦꯟꯗꯨ ꯋꯥꯈꯜ ꯑꯃ ꯇꯥꯖꯕꯒꯨꯝ ꯇꯧꯏ ꯁꯥꯌꯣꯜꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯐꯪꯗꯕꯁꯤ ꯋꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯑꯃ ꯈꯥꯏꯔꯛꯀꯦꯁꯨ ꯅꯪꯅ ꯌꯥꯗꯦ ꯃꯃꯥꯟꯅꯕꯤ ꯀꯣꯏꯌꯣꯁꯨ ꯌꯥꯗꯦ ꯆꯠꯂꯍꯦ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏꯕ ꯍꯧꯗꯣꯡꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ ꯀꯥꯏꯗꯤ ꯃꯁꯛꯅꯤꯅ ꯈꯨꯊꯤꯁꯤꯡꯗꯨꯒ ꯉꯝꯃꯔꯣꯏ ꯁꯛꯇ ꯑꯁꯤꯒ ꯃꯁꯛ ꯐꯖꯕꯒꯁꯨ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯃꯜꯂꯁꯨꯅꯦ ꯁꯨꯛ ꯁꯥꯔ ꯂꯩꯕꯅꯤꯀꯣ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯍꯣ ꯁꯨꯛꯇꯨ ꯁꯥꯖꯔꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯀꯣꯏꯔꯛꯇ꯭ꯔꯒ ꯑꯊꯤꯕꯝ ꯀꯣꯏꯕꯗꯤ ꯑꯩ ꯉꯝꯃꯔꯣই ꯃꯤ ꯐꯖꯕ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ ꯀꯣꯏꯗꯣꯏꯅꯤ ꯍꯦꯂꯣꯏ ꯑꯃ ꯊꯤꯔꯒꯦ ꯀꯣꯏꯌꯨ ꯍꯟꯗꯣꯛꯁꯦ ꯉꯥꯛꯇ ꯇꯨꯡꯒꯦ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯍꯧꯗꯣꯔꯛꯎꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯥꯌꯣꯜ ꯑꯃꯗꯤ ꯌꯨꯍꯦꯟꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯏ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯅꯔꯦꯝꯕꯤꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁꯥꯌꯣꯜ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯑꯁ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯤ ꯌꯦꯡꯉꯣ ꯐꯖꯗ꯭ꯔ ꯃꯁꯛꯁꯦ ꯅꯪ ꯄꯥꯝꯃꯗꯤ ꯀꯣꯏꯖꯔꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯥꯝꯃꯨꯔꯛꯏ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕꯕꯨ ꯈꯨꯅꯝꯁꯤꯅꯅꯦ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯏꯪ ꯇꯞꯄꯤ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯂꯥꯏ ꯁꯥꯔ ꯂꯩꯔꯝꯁꯅꯤꯀꯣ ꯆꯪꯉꯨꯁꯨ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯐꯔꯦ ꯂꯩꯔꯝꯃꯨꯀꯣ ꯀꯨꯏꯔꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯄꯣꯟꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯨꯛ ꯂꯥꯛꯁꯤꯟꯗꯅꯕ ꯁꯤꯟꯅꯕ ꯇꯥꯔꯦ ꯁꯥꯌꯣꯜꯗꯨ ꯃꯈꯨꯠꯇꯨꯅ ꯂꯨꯈꯝꯗ ꯍꯣꯠꯂꯒ ꯇꯞꯅ ꯆꯪꯂꯛꯏ ꯁꯅꯔꯦꯝꯕꯤꯅ ꯀꯩꯒꯤꯅꯣ ꯊꯦꯡꯉꯛꯏꯁꯦ ꯑꯩ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯊꯦꯡꯂꯕ꯭ꯔꯣ ꯑꯩꯗꯤ ꯉꯟꯕꯣꯏ ꯅꯤꯡꯂꯒ ꯊꯦꯡꯂꯕ ꯑꯣꯏꯔꯦ ꯃꯊꯪꯗꯗꯤꯅꯦ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯗꯧꯅꯤ ꯉꯟꯇꯥ ꯂꯥꯛꯄ ꯂꯥꯏꯔꯤ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯁꯦꯟꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯎꯅꯕ ꯂꯥꯛꯏ ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯆꯠꯂꯍꯦ ꯀꯥꯏ ꯅꯨꯄꯤꯅꯣ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯝꯇ ꯑꯩ ꯍꯟꯗꯛꯐꯥꯎ ꯌꯦꯡꯗꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ
ꯑꯁꯦꯡꯕꯔꯅꯦ ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ ꯀꯔꯤ ꯊꯥꯖꯗꯦꯕ ꯀꯔꯤ ꯂꯩꯕ ꯋꯥꯖꯧꯒꯦ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯍꯦꯛ ꯀꯣꯏꯔꯝꯃꯕ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯐꯨꯜꯂꯒ ꯁꯤꯕꯣꯏꯒꯦ ꯑꯁ ꯌꯥꯔꯦ ꯇꯣ ꯏꯀꯨꯏ ꯀꯨꯏꯗꯕꯗ ꯆꯦꯜꯂꯁꯤ ꯑꯩꯗꯤꯀꯣ ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯗꯤ ꯅꯌꯨꯝꯗ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯅꯁꯛꯇꯨꯒ ꯆꯥꯟꯅꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯗꯅ ꯅꯪꯁꯦ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯔꯩ ꯇꯧꯔꯅꯨꯕ ꯌꯨꯝꯗ ꯆꯪꯉꯣꯕ ꯊꯦꯡꯂꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯨꯕꯤꯅꯦꯕ ꯏꯃꯥꯅ ꯀꯩꯁꯨ ꯐꯨꯔꯣꯏꯌꯦ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯁꯣꯝꯗ ꯃꯤꯅ ꯏꯆꯦ ꯁꯅꯔꯦꯝꯕꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ ꯅꯃꯥꯟꯅꯕꯤꯈꯩꯗꯤ ꯃꯆꯥ ꯐꯥꯎ ꯌꯥꯎꯅꯈ꯭ꯔꯦꯅ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯈꯪꯉꯕꯣ ꯀꯣꯟꯅ ꯆꯦꯜꯂꯁꯦꯕ ꯉꯁꯤꯗꯤꯅꯦ ꯇꯨ ꯏꯃꯥꯟꯅꯕ ꯑꯄꯪꯖꯥꯎ ꯃꯥꯟꯕ ꯃꯁꯛ ꯈꯔ ꯐꯖꯕ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯪꯉꯣ ꯍꯣꯏ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯆꯦꯜꯂꯁꯤꯀꯣ ꯍꯣꯏꯁꯦ ꯑꯩꯅ ꯆꯦꯟꯕ꯭ꯔꯥ ꯅꯪꯅ ꯆꯦꯟꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯆꯪꯉꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯁꯅꯔꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯥꯌꯣꯜꯗꯣ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯌꯨꯍꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯥꯌꯣꯜꯅ ꯂꯥꯎ ꯆꯠꯂꯁꯤ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ ꯅꯪ ꯉꯥꯏꯕꯗꯩꯗꯤ ꯎꯏꯔꯒꯅꯦ ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯕꯅꯤ ꯑꯁ ꯀꯌꯥꯝ ꯀꯨꯏꯔꯦꯗꯅ ꯆꯦꯜꯂꯁꯦꯅ ꯃꯔꯩ ꯈꯔ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯦ ꯆꯦꯜꯂꯁꯦ ꯍꯥꯏꯔꯛꯏꯔꯣ ꯑꯩꯁꯦ ꯍꯩ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯨꯗ ꯀꯔꯤ ꯃꯩꯊꯦꯝ ꯇꯧꯕꯤꯔꯨꯔꯦ ꯆꯦꯜꯂꯁꯦ ꯍꯥꯏꯔꯛꯏꯗꯨꯅ ꯆꯠꯊꯣꯛꯑꯦ ꯁꯥꯏꯗ ꯅꯨꯄꯤ ꯐꯅꯌꯥꯝ ꯀꯣꯏꯖꯔꯁꯨ ꯉꯁꯤ ꯐꯥꯎꯗꯅꯦ ꯅꯨꯄꯤ ꯈꯨꯗꯪ ꯄꯥꯏꯗ꯭ꯔꯤꯀꯣ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕꯁꯨ ꯇꯧꯕꯤꯒꯅꯨ ꯐꯠꯇꯦꯕ ꯑꯩꯗꯤ ꯀꯅꯥ ꯈꯪꯖꯩꯌꯦꯒꯦ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯃꯔꯩ ꯇꯧꯅꯩ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯦ ꯑꯗꯣ ꯅꯍꯥꯟꯈꯩ ꯎꯅꯕ ꯅꯨꯄꯤꯗꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯐꯖꯕꯗꯤ ꯃꯥꯜꯂꯦ ꯅꯪꯒꯁꯨ ꯌꯥꯝ ꯆꯥꯟꯅꯩ ꯆꯥꯟꯅꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯇꯔꯦꯠ ꯁꯨꯕꯤꯅꯤ ꯀꯥꯟꯗꯦ ꯌꯨꯝꯂꯣꯝꯗ ꯆꯨꯞꯇ꯭ꯔꯤꯡ ꯆꯠꯈ꯭ꯔꯁꯤ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯥꯛꯄꯗꯨ ꯎꯔꯤ ꯁꯥꯌꯣꯜꯗꯨ ꯄꯥꯈꯠꯅ ꯌꯨꯍꯦꯟꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯤꯕꯨ ꯇꯥ ꯁꯥꯌꯣꯜ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯇꯥ ꯁꯥꯌꯣꯜ ꯇꯥꯁꯤꯟꯗꯕꯤꯒ ꯇꯧꯏ ꯃꯥꯏꯁꯦ ꯂꯣꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯇꯥ ꯁꯥꯌꯣꯜ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯑꯩꯅ ꯐꯖꯅ ꯀꯧꯔꯤꯀꯥꯟꯗꯗꯤ ꯅꯪ ꯇꯥꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩ ꯎꯔ ꯂꯣꯠꯂꯤꯗꯨꯕꯣ ꯑꯩꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯕ꯭ꯔꯕ ꯍꯥ ꯑꯣꯏꯗꯦꯍꯦ ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯐꯖꯟꯕꯤꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯩꯗꯣ ꯃꯤꯠꯁꯤꯗ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯕ ꯅꯪ ꯀꯧꯗꯨ ꯇꯥꯏꯌꯦꯕꯀꯣ ꯗ ꯑꯩꯅ ꯈꯨꯝꯒꯦ ꯇꯧꯔꯒ ꯈꯅꯥꯎꯁꯤꯗ ꯇꯤꯟ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯅ ꯐꯨꯡꯒꯠꯂꯒ ꯁꯤꯒꯦ ꯇꯧꯔꯝꯃꯤꯅꯦ ꯈꯪꯉꯕ ꯌꯥꯝ ꯃꯥꯟꯖꯗ꯭ꯔꯥ ꯑꯁꯦꯡꯕꯅꯦ ꯇꯨ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯌꯨꯍꯦꯟ ꯀꯧꯕꯅꯤ ꯃꯁꯛꯀꯗꯤ ꯐꯖꯕꯅꯦ ꯌꯦꯡꯉꯨꯅꯦ ꯅꯪ ꯄꯥꯝꯕ꯭ꯔꯅ ꯌꯨꯍꯦꯟ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯃꯤ ꯃꯥꯡꯁꯤꯗ ꯌꯦꯡꯖꯜꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯃꯃꯥꯟꯅꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯃꯁꯛꯀꯗꯤ ꯑꯗꯨꯝ ꯐꯖꯩꯅꯦ ꯃꯥꯅꯕ ꯍꯦꯟꯅ ꯐꯖꯩ ꯁꯥꯌꯣꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦꯕ ꯃꯥ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯦ ꯅꯪꯒꯗꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯤ ꯏꯃꯥꯟꯅꯕꯁꯤ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯌꯨꯍꯦꯟ ꯂꯥꯎꯍꯩ ꯆꯠꯂꯨꯔꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯗꯧ ꯇꯧꯕꯅꯤ ꯑꯩ ꯐꯪꯍꯧꯗ꯭ꯔꯁꯨꯅꯦ ꯅꯪ ꯐꯖꯍꯧꯖꯅꯤꯀꯣ ꯑꯩ ꯐꯪꯗ꯭ꯔꯁꯨ ꯅꯪ ꯐꯖꯈꯤꯁꯅꯤ ꯍꯥꯏꯁꯤꯅꯤ ꯍꯥ ꯇꯜꯂꯤ ꯑꯗꯨꯗꯤ ꯂꯥꯎ ꯈꯔ ꯊꯨꯖꯁꯤ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯃꯊꯤꯁꯤ ꯇꯧꯔꯨꯕꯩ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯈꯪꯅꯤꯕ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯐꯥꯔꯒ ꯆꯦꯜꯂꯗꯧꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯥꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯣꯡꯃꯇ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯏꯇꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯐꯖꯩꯍꯦ ꯑꯃ ꯐꯪꯍꯧꯗ꯭ꯔꯁꯨ ꯃꯃꯥꯟꯅꯕꯁꯤ ꯂꯩꯁꯤꯟꯕ ꯌꯥꯅꯤ ꯀꯩꯅꯣ ꯐꯖꯃꯜꯂꯦꯕ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯃꯤꯅꯤ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨꯗꯨꯝ ꯂꯩꯔꯒ ꯆꯥꯊꯣꯛꯎꯁꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯤ ꯁꯥꯌꯣꯜꯗꯨ ꯌꯨꯍꯦꯟꯒ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯌꯨꯍꯦꯟꯒꯤ ꯀꯥꯗ ꯍꯤꯞꯂꯤ ꯌꯨꯍꯦꯟ ꯆꯪꯂꯛꯂꯒ ꯅꯥꯀꯜꯗꯨꯗ ꯐꯝꯂꯛꯏ ꯏꯟꯁꯥꯡꯗꯤ ꯆꯝꯊꯣꯡꯅꯤꯀꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯣꯏꯗ ꯑꯩꯅ ꯅꯣꯏꯗꯤ ꯆꯥꯕꯗ ꯅꯣꯡꯃꯇ ꯍꯥꯎꯇꯦꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ ꯑꯩꯈꯣই ꯃꯥꯒꯤ ꯏꯟꯁꯥꯡꯗꯣ ꯆꯥꯗ ꯁꯨꯔꯛꯄꯗꯤ ꯅꯣꯏꯗ ꯉꯥꯔꯤ ꯊꯥꯛꯇ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨ ꯅꯆꯤꯟ ꯊꯣꯛꯂꯛꯄꯁꯤꯡꯗꯣ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯄꯉꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤꯅꯦ ꯍꯥ ꯊꯑꯣꯏꯅ ꯉꯥꯔꯤ ꯊꯥꯛꯇꯧꯗ ꯄꯤꯖꯔꯗꯤ ꯀꯞꯅꯤ ꯈꯪꯗ꯭ꯔꯤ ꯑꯁ ꯍꯣꯏꯁꯦ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯃ ꯈꯪꯅꯒꯦꯔꯣ ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤꯍꯦ ꯃꯈ꯭ꯌꯥꯠꯇꯕꯨ ꯈꯔ ꯁꯥꯡꯕꯩ ꯋꯥꯅꯤ ꯑꯁ ꯉꯝꯃꯔꯣꯏ ꯆꯠꯂꯣ ꯑꯗꯨꯝꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯀꯣꯟꯅ ꯑꯩꯅ ꯄꯥꯝꯕ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯝ ꯀꯣꯏꯖꯒꯦ ꯅꯪ ꯁꯤꯜꯂꯛꯄ ꯅꯨꯄꯤꯒ ꯑꯩ ꯄꯥꯝꯖꯗꯦ ꯀꯣꯏꯅꯤꯡꯗꯦ ꯀꯣꯏꯅꯤꯡꯗ꯭ꯔ ꯇꯣꯛꯎꯅ ꯐꯪꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯤ ꯋꯥꯅꯤ ꯀꯣꯏꯔꯨꯅꯨ ꯌꯨꯍꯦꯟꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯅꯤꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯄꯗꯨ ꯉꯥꯏꯔꯤ ꯁꯦꯁꯦ ꯏꯆꯥꯅꯤꯁꯦ ꯆꯥꯛ ꯂꯝꯂꯝꯂꯅꯤ ꯆꯥꯔꯣꯁꯦ ꯌꯨꯍꯦꯟꯅ ꯄꯥꯕꯗꯤ ꯃꯥ ꯂꯨꯍꯣꯡꯐꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯅꯣꯏ ꯑꯅꯤꯅꯅꯦ ꯆꯠꯊꯣꯛꯂꯤꯉꯩꯗ ꯅꯄꯥꯗꯣ
luhong masat pa nangaroy haydana hobi luisalaga sakri. As halakpa yarasibo. Ikoy papsi kaidor lay nung kangdib. Hidaga ta alay rizalo. Sayo na. Hoy ramoy ba migi luhong mo duloy dana hitalakpa yaponte. Nangdi laway nupani na kangzaramoy na. Ay nangi luhong mo daso luhoy dana na. Wari na po ako lagalaki hayro na. O ay din na nangi luhong mo yaw kidoy ni. Aduga kona tap na nupiga pangakan hongzagi. Jakto tumina dopsaw. Nang yung nabi tinawa dong nangang bido taruklan taning jibay. Yari sakto satok laganya kona kanagi sukhanaro. Sayo nang di yung dandoy ra natraga sida lektoy ro. Kangdri ne huren chat pataladi sida sum tumadoy ni. Imaga pabaga daso sida saksani na kasahiram mani. Pare hai bairam ladi sato ko imanya khongang bunap talaw silukigi saramuko. Makoy anido saktok laga lukha ka do phasana singjillaga maningda putoklaga phengdoi. Phengba loiraba kondo mafam sana thamlamlaga yuhan ki kada sangkhre. Sayodi sak tap takai sasilubagi masado mundaraktana tumthakre. Yuhendu sayol na hipagi phamung masit arembaduda masado thupsilaga tumthakre. Mapaso luhong phamdagi halaklaga saksa thoktuna pothakre. Kaujing haraw mayamna nausum isay oina saktuna tumliba taibangsa makhoiba sumli. Nongalagli sayoldo mamay mamit tathoklaga mayumda satkre. Yuhen sa hogalaklaga mamay mamit tathoklaga labuk dalai. Kwang nakakre. Masiki sayol hayba uktaba mamaduna tumina na loy kadala tumibi. Subsalaga tumagi pazaraydi. Hais. Karino kansada na mo hag-amot sa lay sila. Lambida sa ubaso lai. Jawa na. Ibu nga yuhen labuk da saliro. Hoy kura labuk da salini. Kura di kaisat pirino. Puat pamdagi insang kara layruge lai ni. Nangi ko bisingdudi panasawramlani. Maduna mapung parakanda kaitila zawuda tawko. Silpa makangnaba. Hoy, ay siya dumay kalamini. Mamang sahidi pawdagi insang atabadagi amdapati. Kumsidi insang supa abdaloy. Pawsa mayam toy. Adukura lawpam siyawre ayong lehuragi. Hoy, lehuro. Yuhenda ko bisingdu ising say na masiyam sakri. Somda sanarin bidu ayok nga nahugatlaga imugi tabagsingdu loisilaga. Manggolduda insang siyamli. Mamana thuraklaga masanupida haipit yenglaga tap na hayday. Bima, nangbu nayong panbagi matam hindokidawrin. Namanabisingdi masapaw yang nagre. Nati nang hausiw paglayrisi nangbu aribi olagi kalibro. As imasidi ba ay siya yung dayang lahimingdraba. Nungtigi yung pandro na haysi ba. Hay, layhaning da bagi wana tiyan niya. Imana haybadi sahido hindokrabadi parak tahaw ni haybani niya. Nanggi sibuno pa layjiro. Layjaga na niya imana masimbi daw riba. Maning laykaygi isi tababido. Mana hayrakpano pa magkaklayri. Maral matungka din niya yam laykrabo ay basat. May haybu sahidi krayami. Yari pamdem ka. Ay kang nazaba layzay ko. Mi matanguna ba dati cheladoy ni. Pasana hay nakrabani. Imanaga hay pasaraga amuk wari sajalunu ko. Saruida. Isagi kang nazaba layradi. Imana kaydo bu yesarudoy no. Hay sahido yasalaktrabani ko. Imanya sak may tagaluragi. Insang manmado tunuloy silaw. Asi hayramlaga mamado sangkri. Sanarimbido wakalamada tawragalay. Tasayo do. Ay bakariso nusida basala. Kay hino manay ka noong tapasan ng wari sana nagdrise. Natraga isya panginalak na ribasala. Natraga na ato po nupi ko ribasala. As ay ko siya wakay daw rita. Imana marulama. Ay nakang na riba nupasi na marulama. Ay din niya itanta kong sana tingtoklaga kapsaningi. Matangting na ba dadi so itan sila daw ni. Lambi di ting na raso ay din niya batong hekting inaraga tsakra daw ni. Mahanaga kaman bayapot eh. Sanarimbido insang siyambaloiraga chakumda sangkre. Somda sayoldi nungtigi nupi sinsinda na unabasali. Sanarimbi maamalay hampaw ning singlakidri. Sanarimbi mahak na kamdawri. Sayol mabuting na zarabadi ka na layzari. Asum na sumahawkiba na taakra-hawkri. Sayoldo nga siso nupi mo unabasat na bahay da na yuhin ka po na lai. Lambida sat na yuhin na wahang lai. Nangisi nupi si unadaw kayang walige. Kaidawrage, nang na adum hangay doon na. Yaar din niya, kasi noong masida ay unadaw. Hore na hingpaw, ngaraga ilayros layrage, ingayrage. Nang inapiw na basan pada, ay ko bising to, ising saywat pagi tapadadre. At ay insang karamuk tagi kan mo daso,
ꯅꯪꯅ ꯁꯣꯝꯗ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤꯅ ꯊꯥꯗ꯭ꯔꯤꯗꯅ 이스 어디래 ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯃꯤꯠꯇꯨꯅ ꯐꯩꯅ ꯐꯩꯅꯤꯉꯩꯗꯣ ꯆꯠꯂꯦ ꯑꯗꯨꯏꯕꯨ ꯅꯣꯡꯃ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯛ ꯊꯥꯗꯣꯛꯑꯒ ꯂꯣꯏꯔꯦ ꯀꯌꯥꯝ ꯂꯨꯕꯅꯣ ꯑꯗꯨꯕꯨ ꯊꯥꯅꯤ ꯁꯣꯏꯗꯅ ꯏꯟꯁꯥꯡꯅꯤ ꯏꯕꯥꯅꯤ ꯊꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯤꯅ ꯏꯟꯁꯥꯡ ꯊꯥꯗꯣꯏꯔꯕꯗꯤ ꯁꯣꯏꯗ꯭ꯔꯤ ꯑꯗ ꯅꯨꯄꯤꯅꯤ ꯂꯦꯞꯄꯤꯁꯦ ꯅꯪ ꯌꯥꯎꯕ꯭ꯔꯦ ꯑꯁ ꯑꯃꯗꯤ ꯆꯦꯡꯐꯨꯗ ꯃꯤ ꯌꯦꯛꯄꯨ ꯃꯥꯜꯂꯤꯅꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯁꯤꯅꯤ ꯑꯩꯅ ꯎꯅꯕ ꯂꯥꯛꯏꯁꯦ ꯑꯩ ꯃꯥꯡꯁꯤꯗ ꯄꯤꯛꯀꯤ ꯁꯤꯗꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯩꯀꯣ ꯁꯛꯇꯥ ꯊꯤ ꯌꯥꯝ ꯁꯥꯎꯒꯟꯕꯤꯔꯣ ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕꯤꯗꯣꯔꯕ ꯆꯠꯂꯣ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯑꯩ ꯈꯛ ꯆꯪꯉꯗꯤ ꯄꯥꯛ ꯆꯠꯀꯦ ꯌꯥꯔꯣꯏ ꯃꯁꯥꯅ ꯈꯔ ꯅꯣꯏꯔꯦ ꯑꯩꯁꯦ ꯄꯥꯏꯔꯒ ꯊꯥꯡꯉ ꯄꯨꯔ ꯆꯦꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯎ ꯁꯥꯌꯣꯜꯅ ꯌꯨꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯏꯅꯣꯏꯒ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯣꯏꯅꯣꯏꯅ ꯇꯥ ꯁꯥꯌꯣꯜ ꯅꯃꯥꯟꯅꯕꯔꯣ ꯃꯥꯅ ꯌꯨꯍꯦꯟꯅ ꯍꯣꯏꯃ ꯃꯁꯛꯁꯤ ꯀꯤꯖꯩ ꯂꯥꯞꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯛꯁꯤꯜꯂꯀꯥꯟꯁꯤꯗꯗꯤ ꯍꯤꯡꯆꯥꯕꯤ ꯃꯤ ꯆꯥ ꯐꯪꯗꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯁꯥꯌꯣꯜꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯅꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯀꯤꯔꯤꯅꯤ ꯑꯧ ꯏꯃꯥꯟꯅꯕꯅꯤ ꯃꯁꯛꯀꯗꯤ ꯐꯖꯗ꯭ꯔꯣ ꯅꯃꯥꯟꯅꯕꯤꯁꯤꯒ ꯈꯪꯅꯍꯜꯂꯁꯤꯔꯣ ꯌꯨꯍꯦꯟꯅ ꯑꯁ ꯀꯥꯏꯗꯩꯅꯣ ꯉꯝꯃꯔꯣꯏꯗ ꯅꯪꯒꯤꯗꯨꯝꯕ ꯅꯆꯤꯟ ꯌꯥꯎꯕꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯍꯩꯃ ꯈꯩꯅꯦꯒꯦ ꯑꯣ ꯑꯩꯒꯤ ꯏꯇꯥꯁꯤꯁꯨ ꯅꯪꯕꯨ ꯄꯥꯝꯃꯣꯏꯌꯦ ꯃꯤ ꯃꯥꯏꯁꯨ ꯈꯪꯅꯖꯕ ꯂꯩꯖꯕꯅꯤ ꯅꯪꯗꯧꯅ ꯐꯪꯗꯕ ꯅꯠꯇꯤꯌꯦ ꯈꯪꯉꯕꯣ ꯇꯁ ꯈꯝꯗꯧꯏ ꯏꯇꯥ ꯑꯩꯅ ꯅꯩꯁꯤꯟꯕꯅꯤ ꯈꯔ ꯅꯩꯁꯤꯜꯂꯣ ꯃꯁꯛꯁꯤꯒ ꯑꯩꯅ ꯄꯥꯝꯕꯤꯗꯧꯕꯒꯤ ꯃꯑꯣꯡꯗ ꯁꯥꯌꯣꯜꯅ ꯃꯥꯏꯁꯨ ꯈꯪꯅꯕ ꯂꯩꯕꯣꯏꯔꯦ ꯑꯩꯗꯤ ꯂꯩꯇꯕ ꯃꯥꯜꯂꯨꯔꯦ ꯅꯣꯏꯅ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯈꯤꯕꯗꯣ ꯑꯗꯨꯗꯣ ꯅꯪꯉꯣꯟꯗ ꯂꯤꯠꯄ ꯆꯥꯔꯀꯥꯟꯗ ꯆꯦꯟꯗꯣꯏꯅꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯄꯤꯛꯏ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯑꯉꯥꯡꯗꯨ ꯂꯤꯠꯄ ꯌꯥꯅꯤ ꯑꯩꯕꯨ ꯑꯗꯨ ꯂꯤꯠꯄ ꯌꯥꯅꯕ ꯌꯥꯡ ꯑꯃꯨꯛ ꯀꯪꯊꯍꯟꯈꯤꯗ꯭ꯔꯣ ꯀꯪꯊꯍꯜꯂꯨ ꯀꯩꯅꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯑꯄꯪꯕꯤꯁꯤꯗꯤ ꯀꯥꯏꯗꯒꯤ ꯅꯪꯒꯤ ꯁꯤꯒꯤ ꯈꯨꯅꯣꯏꯁꯤꯗꯤꯕ ꯂꯨꯍꯣꯡꯕꯒꯤ ꯐꯅꯦꯛ ꯌꯦꯠꯄꯒ ꯌꯥꯔꯣꯏꯕꯤ ꯑꯩꯈꯣꯏꯗ ꯌꯨꯝꯗ ꯂꯩꯔꯒ ꯊꯥꯛꯄꯁꯨ ꯉꯝꯃꯣꯏ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯅꯪꯗꯤ ꯐꯝꯖꯥ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯅꯤ ꯏꯃꯥꯒꯁꯨ ꯇꯣꯏꯅ ꯈꯠꯅꯔꯛꯀꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯔꯣꯏꯗ ꯌꯥꯡ ꯀꯪꯊꯍꯜꯂꯣꯕ ꯆꯥꯛꯇꯣ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯪ ꯊꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯀꯩꯍꯦꯕ ꯑꯩꯁꯤꯕꯨ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏ ꯏꯕꯨꯡꯉꯣ ꯆꯥꯛꯇꯤꯅꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯖꯗꯦ ꯃꯁꯥꯒꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯅꯣꯏꯖꯔꯛꯄꯅꯤ ꯇꯥ ꯁꯥꯌꯣꯜꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯃꯥꯟꯁꯤꯜꯂꯛꯏꯀꯣ ꯃꯁꯤ ꯅꯣꯏꯔꯤ ꯃꯇꯤꯛ ꯌꯥꯝ ꯐꯤꯡꯕ ꯁꯥꯏꯅꯤ ꯍꯩ ꯃꯅꯝ ꯅꯝꯊꯤꯕꯤ ꯅꯪꯒꯤꯗꯃꯛ ꯐꯖꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯁꯤꯒꯤ ꯑꯣꯄꯤ ꯃꯥꯟꯕꯤꯁꯤꯗꯤ ꯁꯥꯌꯣꯜꯒꯤ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕ ꯃꯇꯧꯗꯨꯃꯛꯅꯤ ꯅꯣꯏꯒꯤ ꯐꯤꯡꯒꯟꯕ ꯃꯇꯧꯗꯨꯃꯛꯅꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨ ꯃꯣꯏ ꯑꯣꯏꯅ ꯄꯥꯈꯠꯅꯔꯛꯂꯦ ꯅꯣꯏꯗꯣ ꯁꯥꯌꯣꯜꯅ ꯑꯣꯛꯄꯤ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯀꯔꯤ ꯑꯩꯕꯨ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯈꯨꯠꯁꯤꯅꯅꯦ ꯅꯃꯥꯒꯤ ꯊꯥꯔꯛꯄ ꯇꯥꯔꯦ ꯑꯌꯣ ꯁꯤ ꯍꯩ ꯉꯛꯊꯤ ꯆꯠꯄꯤꯁꯤ ꯀꯩꯒꯤꯅꯣ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯁꯤꯗ ꯑꯩ ꯉꯥꯎꯔ ꯁꯤꯗꯧꯔꯦ ꯍꯩ ꯅꯣꯏ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯗꯥꯎ ꯌꯨꯍꯦꯟꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯉꯛꯊꯤ ꯆꯠꯄꯒ ꯊꯝꯈ꯭ꯔꯦ ꯋꯥꯅꯤ ꯍꯩ ꯃꯃꯥꯟꯅꯕꯤ ꯁꯥꯕꯤ ꯅꯃꯥꯟꯅꯕꯤ ꯁꯥ ꯃꯥꯟꯕꯤꯁꯦ ꯑꯝꯇ ꯈꯥꯝꯗꯣꯛ ꯌꯥꯗ꯭ꯔꯣ ꯅꯪ ꯁꯨꯝ ꯌꯦꯡꯉ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯈꯥꯝꯗꯣꯏꯕ ꯁꯨꯛꯈꯥꯝꯃꯦ ꯈꯥꯝꯃꯣꯏ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯣꯏꯅꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯦ ꯁꯒꯣꯜ ꯂꯨꯈ꯭ꯔꯕꯤ ꯃꯥꯟꯕꯤ ꯅꯃꯥꯟꯅꯕꯤꯁꯤ ꯈꯥꯝ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯅꯦ ꯅꯪ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯆꯅꯤ ꯄꯥꯄꯠ ꯈꯥꯝ ꯍꯥꯏꯕꯅꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯃꯥꯏ ꯐꯖꯕꯗꯨꯗ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯠꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯩꯅ ꯑꯩꯅ ꯅꯨꯄꯤꯅ ꯁꯨꯝꯍꯟꯕꯤꯕꯁꯤꯗ ꯊꯥꯔꯣꯅꯦ ꯅꯈꯨꯠꯇꯨ ꯄꯥꯏꯔ ꯊꯨꯗꯦꯛꯀꯦ ꯑꯗꯨ ꯑꯣꯏꯗꯤ ꯍꯦꯛ ꯑꯁ ꯈꯨꯠꯁꯤ ꯐꯥꯈ꯭ꯔꯦꯅꯦ ꯑꯌꯣ ꯈꯨꯠ ꯂꯩꯇꯦ ꯅꯣꯏ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯑꯩꯒꯤ ꯈꯨꯠ ꯂꯩꯇꯦ ꯅꯣꯏꯅ ꯍꯦ ꯏꯃꯥꯟꯅꯕꯤꯒꯤ ꯈꯨꯠ ꯂꯩꯇꯦꯗꯨ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛ ꯊꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯅꯪ ꯅꯥꯀꯟ ꯁꯥꯏꯗꯨ ꯀꯩꯒꯤꯅꯣ ꯍꯣꯏ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯑꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯆꯩꯇꯦꯛꯇ ꯃꯤꯍꯨꯟ ꯍꯨꯟꯕꯤꯁꯦ ꯊꯨꯗꯦꯛꯀꯅꯤ ꯑꯩꯅ ꯏꯇꯥꯎ ꯑꯁ ꯊꯥꯗꯣꯛꯈ꯭ꯔꯣꯕ ꯑꯩꯁꯤ ꯊꯨꯗꯦꯛꯀꯅꯤꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯌꯣꯜꯗꯨ ꯂꯥꯛꯇꯅ ꯌꯨꯍꯦꯟꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏ ꯅꯣꯏꯅ ꯏꯃꯥꯟꯅꯕꯤꯗꯣ ꯊꯥꯗꯣꯔꯛꯑꯣ ꯁꯤ ꯌꯨꯍꯦꯟꯅꯁꯨ ꯃꯃꯥꯟꯅꯕꯤꯗꯨ ꯂꯥꯛꯇꯅ ꯏꯟꯁꯤꯜꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯏꯜꯂꯛꯄꯗ ꯃꯁꯥꯅ ꯈꯔ ꯄꯥꯕꯅꯦ ꯅꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯂꯥꯛꯇꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯅꯣꯏꯅꯁꯨ ꯐꯥꯕ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯅꯥꯀꯟꯅ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟꯗꯨꯗ ꯍꯦꯛꯇ ꯄꯥꯏꯁꯤꯟꯈꯤ ꯁꯥꯌꯣꯜꯅ ꯑꯩꯁꯤꯅꯦ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯣ ꯑꯁ ꯌꯥꯅꯨꯡꯗ ꯂꯣꯏ ꯆꯪꯈ꯭ꯔꯕ ꯈꯪꯗꯦ ꯏꯇꯥꯎ ꯆꯦꯜꯂꯔꯨꯁꯤ ꯂꯥꯛꯑꯣ
ꯑꯃꯁꯤꯁꯨ ꯅꯪꯅ ꯏꯟꯕꯗ ꯈꯣꯡꯕꯥꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯂꯥꯛꯑꯣ ꯆꯦꯟꯈ꯭ꯔꯁꯤ ꯃꯣꯏꯊꯣꯛ ꯇꯧꯖꯔꯨꯁꯅꯤ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯏꯗꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁ ꯏꯇꯥ ꯁꯤ ꯀꯥꯈꯠꯂꯨꯁꯤ ꯈꯨꯠꯁꯤꯗ ꯄꯥꯏꯔꯣꯕ ꯑꯩꯅ ꯐꯥꯕꯒ ꯅꯪꯍꯧꯗꯦ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨꯅꯦ ꯃꯊꯪ ꯊꯦꯡꯅꯕꯗ ꯃꯉꯛ ꯁꯝꯗꯣ ꯂꯩꯈꯥꯏꯗꯣꯏꯅꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯗ ꯃꯥꯅ ꯂꯥꯛꯇꯅ ꯏꯟꯗꯅ ꯈꯣꯡꯕꯥꯟꯁꯤꯗ ꯌꯨꯡꯉꯒ ꯇꯥꯔꯤꯅꯦꯁꯦ ꯏꯇꯥ ꯅꯪꯁꯨ ꯑꯩ ꯑꯣꯛꯄ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯈ꯭ꯔꯤꯗꯨꯕꯣ ꯅꯁꯥ ꯑꯆꯧꯕꯗꯣ ꯈꯟꯖꯤꯜꯂꯒ ꯑꯩꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯛꯄ ꯌꯥꯕꯗꯨꯕꯨ ꯅꯪꯁꯨ ꯈꯪꯉꯕ ꯃꯤꯅꯤ ꯅꯈꯨꯠꯀꯥꯗꯣ ꯍꯟꯗꯣ ꯑꯩ ꯊꯟꯗꯅꯦ ꯑꯗꯨꯝ ꯀꯥꯖꯔꯛꯀꯦꯕ ꯑꯣꯏ ꯃꯥ ꯑꯃꯨꯛꯁꯨ ꯂꯣꯡ ꯑꯁ ꯑꯩꯗꯤꯕꯀꯣ ꯃꯁꯤꯒꯤ ꯅꯣꯏ ꯍꯥꯏꯕꯤ ꯑꯣꯄꯤ ꯁꯤꯛꯇꯕꯤꯁꯤꯒ ꯆꯠꯃꯤꯟꯅꯕꯗꯒꯤ ꯑꯩꯁꯦ ꯐꯤꯖꯨꯝꯁꯦ ꯇꯥꯁꯤꯜꯂꯕꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯄꯤꯗꯨꯗ ꯌꯥꯟꯗꯅ ꯀꯥꯈꯠꯂꯛꯏ ꯅꯣꯏꯅ ꯏꯇꯥ ꯅꯪ ꯁꯥꯎꯅꯣꯕ ꯅꯃꯥꯏꯗ ꯅꯥꯄꯤ ꯄꯛꯏ ꯂꯧꯊꯣꯛꯄꯤꯒꯦ ꯌꯥꯔꯦ ꯂꯧꯊꯣꯛꯄꯤꯔꯅꯨ ꯆꯠꯂꯦ ꯑꯩ ꯆꯠꯄ ꯉꯝꯗꯕꯣꯏ ꯁꯣꯔꯣ ꯆꯤꯡꯉ ꯂꯥꯛꯑꯣ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒ ꯆꯨꯞꯆꯠ ꯆꯠꯃꯤꯟꯅꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯏ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ ꯁꯣꯝꯗ ꯌꯨꯍꯦꯟꯒ ꯁꯥꯌꯣꯜꯒꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯋꯥꯔꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯅꯤꯗꯨ ꯄꯣꯊꯥꯔꯤꯉꯩ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯁꯨ ꯇꯥꯟ ꯆꯥꯅ ꯂꯥꯛꯏ ꯁꯥꯌꯣꯜ ꯂꯩꯕ ꯎꯕꯗꯨꯗ ꯍꯔꯥꯎꯖꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥ ꯁꯥꯌꯣꯜ ꯑꯣꯏꯃ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯅꯩ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯗꯧꯅꯤ ꯑꯩꯁꯦ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ ꯌꯨꯝꯗ ꯏꯃꯥꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯅꯕ ꯍꯥꯏꯕꯗ ꯑꯩ ꯈꯪꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥ ꯏꯇꯥꯎ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯉꯁꯥꯏꯒꯤ ꯑꯅꯣꯏꯕꯤꯗꯨꯗꯩꯗꯤ ꯁꯤꯅ ꯐꯔꯦ ꯅꯪ ꯊꯣꯛꯇꯣ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯍꯦ ꯉꯥꯏꯈꯣꯍꯦ ꯁꯅꯔꯦꯝꯕꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯊꯪꯗ ꯑꯣꯏꯅ ꯌꯥꯔꯒꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯅꯣ ꯑꯩꯁꯤ ꯈꯔ ꯄꯪꯉꯦꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯐꯥꯒꯤ ꯇꯥꯍꯜꯂꯛꯀꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯌꯣꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯆꯠꯈ꯭ꯔꯦ ꯌꯨꯍꯦꯟꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯩ ꯁꯥꯌꯣꯜ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯨꯝ ꯂꯥꯛꯄꯅ ꯁꯥꯌꯣꯜ ꯍꯣꯏꯒꯤ ꯉꯥꯌꯣꯛꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯁꯥꯌꯣꯜꯅ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤ ꯑꯁꯤ ꯉꯥꯌꯣꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯁꯤꯗ ꯊꯩꯁꯦꯕ ꯁꯪ ꯃꯆꯥꯁꯨ ꯁꯥꯕꯅꯤ ꯁꯪꯅ ꯍꯥꯏꯕꯤ ꯋꯥꯅꯤ ꯌꯨꯝ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯁꯥꯔꯒ ꯊꯝꯕꯅꯤ ꯃꯔꯨ ꯃꯣꯛꯄꯅꯤ ꯁꯤ ꯂꯥꯛꯑꯣ ꯁꯅꯔꯦꯝꯕꯤꯁꯨ ꯁꯥꯌꯣꯜꯅ ꯍꯥꯏꯕꯗꯨꯗ ꯉꯥꯌꯣꯛ ꯁꯪꯗꯨꯗ ꯆꯪꯂꯛꯏ ꯌꯨꯍꯦꯟꯁꯨ ꯂꯥꯞꯇꯛꯅ ꯂꯩ ꯁꯅꯔꯦꯝꯕꯤꯕꯨ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯁꯥꯌꯣꯜꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨꯍꯦꯟꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯏ ꯌꯨꯍꯦꯟꯁꯨ ꯃꯇꯥꯡꯅ ꯀꯧꯔꯛꯄꯗꯨꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯃꯣ ꯍꯥꯏꯔꯣ ꯀꯥꯏꯗꯩꯅꯣ ꯄꯥꯎꯒ ꯄꯤꯔꯨꯈꯤꯅꯣ ꯑꯩꯅ ꯌꯨꯝ ꯐꯥꯎꯅ ꯆꯠꯂꯨꯒꯦ ꯉꯁꯥꯏ ꯅꯣꯏꯗꯨꯅ ꯉꯛꯊꯤ ꯆꯞꯂꯛꯄꯗꯨꯗꯅꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯗꯒꯤ ꯀꯩꯀꯥꯁꯦ ꯃꯥꯒꯤ ꯁꯦꯒ꯭ꯔꯛ ꯃꯅꯝꯗꯣ ꯁꯨꯔꯒ ꯂꯩꯍꯧꯔꯦꯕ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯌꯨꯝꯗ ꯆꯠꯂꯒ ꯐꯤꯔꯣꯜ ꯍꯣꯡꯂꯨꯒꯦ ꯍꯥꯏꯔꯣ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨꯗ ꯇꯥꯕ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯉꯩꯁꯦ ꯑꯗꯨꯒ ꯅꯪꯅ ꯇꯥꯔꯤꯁꯦ ꯀꯥꯟꯗꯁꯦ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯀꯨꯏꯔꯣꯏ ꯐꯤꯔꯣꯜ ꯐꯠ ꯍꯣꯡꯉ ꯂꯥꯛꯀꯦꯕ ꯑꯁ ꯉꯝꯃꯔꯣꯏꯗ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣꯏ ꯀꯩ ꯆꯥꯅꯔꯤꯒꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯑꯩ ꯂꯧꯕꯤꯔꯨꯒꯦ ꯅꯪ ꯑꯣꯏꯅ ꯁꯤ ꯂꯩꯔꯝꯃꯣ ꯑꯗꯨ ꯌꯥꯔꯣꯏ ꯑꯩ ꯐꯤꯔꯣꯜꯗꯣ ꯁꯨꯕꯒ ꯁꯨꯗꯕꯒ ꯌꯥꯟꯖꯟꯅꯔꯒ ꯂꯩꯍꯧꯕꯅꯦꯕ ꯅꯪꯅ ꯈꯪꯉꯣꯏꯕ ꯁꯤ ꯋꯥꯊꯤ ꯉꯥꯡ ꯂꯩ ꯆꯪꯉꯣꯏ ꯁꯥꯌꯣꯜꯅ ꯌꯨꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯀꯥ ꯃꯅꯨꯡꯗꯨꯗ ꯏꯟꯁꯤꯜꯂꯛꯏ ꯁꯅꯔꯦꯝꯕꯤꯅ ꯐꯝꯂꯤꯕ ꯃꯣꯔꯥꯗꯨꯗ ꯌꯨꯍꯦꯟꯗꯨ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯨꯁꯤꯜꯂꯛꯏ ꯁꯥꯌꯣꯜꯗꯨ ꯅꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤ ꯃꯣꯏꯗꯨ ꯇꯧꯔꯁꯅꯤ ꯀꯥꯏꯗꯒꯤ ꯑꯩ ꯅꯨꯄꯤ ꯆꯦꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯅꯣꯡꯉꯥꯜꯂꯒ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯄꯔꯦꯡ ꯂꯦꯡꯕ ꯁꯣꯏꯔꯣꯏ ꯑꯩꯗ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯁꯥꯌꯣꯜꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯤ ꯁꯣꯝꯗ ꯌꯨꯍꯦꯟꯗꯨ ꯇꯧꯐꯝ ꯈꯪꯗ ꯊꯣꯡ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨꯅ ꯊꯣꯡꯗ ꯉꯥꯔꯒ ꯂꯩ ꯁꯅꯔꯦꯝꯕꯤꯗꯨ ꯋꯥ ꯇꯞꯅ ꯉꯥꯡꯂꯛꯏ ꯇꯥ ꯁꯥꯌꯣꯜꯗꯨꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯒꯦ ꯃꯥꯒꯤ ꯐꯤꯔꯣꯜꯗꯣ ꯃꯣꯠꯂꯦꯅ ꯃꯌꯨꯝꯗꯒꯤ ꯑꯃ ꯍꯣꯡꯂꯨꯅꯤ ꯆꯠꯈꯤꯕꯅꯤ ꯀꯩꯁꯨ ꯀꯨꯏꯔꯨꯏ ꯃꯌꯨꯝꯗꯣ ꯁꯤꯗꯩ ꯀꯩꯁꯨ ꯂꯥꯞꯇ꯭ꯔꯕꯅꯤ ꯉꯥꯛꯇꯪ ꯉꯥꯏꯁꯤ ꯅꯪ ꯊꯟ ꯂꯩꯕꯗꯣ ꯀꯤꯖꯅꯤꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯣꯅ ꯃꯥꯅ ꯍꯥꯏꯔꯝꯕꯅꯤ ꯀꯩꯁꯨ ꯀꯤꯒꯅꯨꯀꯣ ꯁꯥꯌꯣꯜ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯁꯪꯕꯤꯒꯦ ꯂꯥꯛꯑꯅꯤꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯅꯤꯗꯨ ꯁꯥꯌꯣꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯁꯨꯝ ꯉꯥꯏꯔꯛꯄꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯁꯅꯔꯦꯝꯕꯤꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯞꯂꯤ ꯇꯧꯔꯛꯏ ꯅꯪꯕꯨ ꯇꯥ ꯁꯥꯌꯣꯜꯗꯣ ꯀꯨꯏꯔꯛꯑꯣꯏꯅ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯊꯣꯡꯁꯦ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ ꯉꯥꯛꯇꯪꯒ ꯉꯥꯏꯔꯁꯤ ꯂꯥꯛꯀꯅꯤꯗ ꯃꯥ ꯁꯣꯏꯗꯅ ꯃꯗꯨ ꯆꯟꯗꯥ ꯂꯥꯞꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦꯕ ꯃꯣꯏ ꯃꯇꯨꯁꯤꯒꯩꯒ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯝꯃꯝꯃꯒ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯈꯪꯅꯤꯕ ꯂꯥꯛꯁꯤꯅ ꯃꯣꯏꯁꯤ ꯍꯥ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯕꯣ
ꯐꯤꯔꯣꯜ ꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯝꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯇꯥ ꯁꯥꯌꯣꯜ ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯒ ꯑꯣꯏꯅ ꯆꯦꯟꯕ ꯇꯥꯔꯅꯤ ꯊꯣꯡꯗꯨꯝꯇ ꯐꯛꯀꯥꯏꯒꯦꯔꯥ ꯀꯩꯅꯣ ꯇꯧꯍꯧꯕ ꯑꯝꯇ ꯐꯛꯀꯥꯏꯕꯗꯣ ꯉꯝꯂꯗꯤ ꯉꯁꯥꯏꯅ ꯑꯩꯁꯨ ꯐꯛꯀꯥꯏꯔ ꯆꯦꯟꯊꯣꯛꯈ꯭ꯔꯅꯤ ꯑꯩꯕꯨ ꯁꯤꯗ ꯌꯥꯝ ꯂꯩꯖꯅꯤꯡꯕꯗꯧꯅ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯔꯤꯅꯦꯅ ꯈꯔ ꯌꯦꯡꯉ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯎꯅꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯗ ꯑꯗꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯁꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯕ ꯉꯥꯎꯒꯦꯔꯥ ꯉꯥꯎꯔꯒꯦꯔꯥ ꯑꯩꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯁꯤꯕꯨ ꯑꯩꯅꯔꯣ ꯎꯄꯥꯏ ꯑꯝꯇ ꯇꯧ ꯑꯩꯗꯤ ꯅꯪꯒ ꯆꯦꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯅꯨꯄꯥ ꯑꯣꯟꯅ ꯇꯩꯅꯅꯒ ꯆꯦꯟꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯌꯨꯍꯦꯟꯗ ꯇꯧꯐꯝ ꯈꯪꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯛꯏ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯤꯁꯦ ꯑꯩꯕꯨ ꯌꯣꯟꯊꯣꯛꯏꯔꯕ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯗꯦꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤꯁꯤꯒ ꯆꯦꯟꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯏꯇꯥꯎ ꯅꯪ ꯊꯨꯅ ꯂꯥꯛꯑꯣ 이마도는 손ꯈꯩ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯈꯨꯠꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡ ꯂꯩꯔꯝꯃꯅꯤꯕ ꯏꯇꯥꯎ ꯑꯩ ꯏꯁꯥꯅ ꯌꯥꯗ ꯅꯪꯅ ꯃꯐꯝꯁꯦ ꯊꯝꯃꯝꯃꯤꯁꯦ ꯅꯪꯕꯨ ꯑꯩꯁꯦ ꯀꯔꯤꯝ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯅ ꯊꯝꯂꯝꯗꯅ ꯅꯨꯄꯤꯁꯤ ꯌꯦꯡꯂꯨꯕꯗ ꯃꯁꯛ ꯐꯖꯕ ꯍꯦꯟꯒꯠꯂ ꯂꯩꯔꯝꯃꯦꯕꯁꯦ ꯏꯇꯥꯎ 이는 ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯀꯞꯇꯧꯗ ꯃꯥꯅ ꯑꯣꯏꯅ ꯀꯞꯄꯗꯅ ꯃꯄꯤꯁꯤꯅ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯆꯦꯟꯕ ꯇꯥꯔꯕꯣ ꯁꯛꯁꯨ ꯑꯃꯨꯛꯐꯥꯎ ꯈꯪꯅꯗ꯭ꯔꯤꯕꯁꯤꯒ ꯑꯁ ꯁꯅꯔꯦꯝꯕꯤ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝ ꯊꯣꯛꯅꯗꯣꯏꯅꯣ ꯇꯥꯁꯥꯌꯣ ꯅꯕꯨꯛꯇꯤ ꯐꯠꯃꯟꯗꯦꯀꯣ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯪꯕꯤꯗꯦꯕ ꯃꯃꯥꯟꯅꯕꯁꯤꯒ ꯑꯩꯒ ꯆꯦꯠꯂ ꯁꯥꯗꯣꯗ ꯏꯟꯖꯤꯜꯂꯒ ꯊꯝꯃꯝꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕꯁꯤꯕꯨ ꯑꯍꯤꯡꯗꯨꯃ ꯀꯞꯃꯤꯟꯅꯔꯒ ꯂꯦꯜꯂꯤ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯕ ꯇꯥꯔꯦ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯍꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯁꯥꯌꯣꯜꯅ ꯍꯩꯄꯥ ꯁꯥꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯅꯨꯄꯤ ꯊꯤꯟꯕꯗ ꯄꯨꯒꯗꯧꯕ ꯄꯣꯠꯆꯩ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯨ ꯂꯩꯕ ꯆꯠꯄ ꯌꯥꯎꯔꯤ ꯌꯨꯍꯦꯟꯗꯤ ꯁꯥꯎꯅꯤꯡꯂꯤꯔ ꯍꯔꯥꯎꯔꯤꯔ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯦ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯅ ꯃꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯌꯨꯍꯦꯟ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯨꯍꯣꯡꯂꯝꯃꯤ ꯁꯥꯌꯣꯜꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯉꯥꯎ ꯊꯤꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯂꯦ ꯁꯥꯌꯣꯜꯗꯨ ꯌꯨꯍꯦꯟ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯇꯥꯎꯕꯨ ꯀꯧꯔꯛꯏ ꯑꯣꯏ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯛꯁꯤꯒ ꯌꯥꯝ ꯄꯥꯝꯗꯕꯁꯨ ꯁꯥꯈ꯭ꯔꯤꯗꯨꯒ ꯑꯩ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯇꯥꯎ ꯀꯅꯥꯅꯣ ꯇꯥꯁꯥꯌꯣꯜ ꯂꯥꯛꯑꯝꯃꯤꯔꯣ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ ꯁꯤ ꯃꯣꯔꯥꯁꯤꯗ ꯐꯝ ꯅꯣꯏ ꯅꯨꯄꯥ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯍꯧꯋꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯨꯍꯦꯟꯁꯨ 이몽ꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯥꯌꯣꯜꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯀꯔꯤ ꯃꯤꯠ ꯌꯦꯡ ꯁꯥꯎꯅꯕ ꯁꯅꯔꯦꯝꯕꯤꯁꯦ ꯅꯪꯒ ꯄꯥꯔꯗꯤ ꯌꯥꯝ ꯆꯥꯅꯩꯕ ꯏꯪ ꯇꯞꯄ ꯉꯥꯛꯇꯒ ꯂꯩꯃꯤꯟꯅꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯃꯥ ꯂꯧꯔꯝꯃꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯍꯥꯠꯇꯅ ꯁꯤꯔꯝꯃꯅꯤꯕ ꯁꯥꯎꯔꯅꯨꯕ ꯏꯇꯥꯎ ꯂꯨꯅ ꯇꯤꯟꯅꯔꯤꯁꯦ ꯁꯤꯔ ꯃꯇꯥꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯇꯦꯡꯁꯤꯗꯤ ꯍꯨꯏꯊꯤꯒꯤ ꯃꯇꯦꯡ ꯑꯩꯀꯣ ꯅꯤꯡꯁꯤꯡꯂꯒ ꯅꯪꯁꯦ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯤ ꯖꯥꯠꯅꯤ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ ꯇꯞꯊꯧꯕ ꯑꯗꯣ ꯑꯃꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯂꯨꯅ ꯇꯧ ꯃꯥꯜꯂꯤꯗ ꯃꯁꯛꯀꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯤ ꯅꯪꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯅꯪꯕꯨ ꯅꯇꯥꯎ ꯅꯨꯡꯁꯤꯟꯕꯁꯦ ꯄꯥꯝꯗꯕ꯭ꯔꯅꯦ ꯑꯗꯨꯕꯨꯗꯤ ꯄꯥꯝꯃꯤ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯀꯩ ꯊꯕꯛꯅോ ꯍꯥꯏꯁꯦ ꯅꯨꯄꯤ ꯎꯅꯕ꯭ꯔꯣ ꯑꯁ ꯑꯩ ꯉꯝꯃꯔꯣꯏꯍꯦ ꯉꯝꯗꯕ ꯅꯠꯇꯦ ꯀꯨꯏꯔꯣꯏꯌꯦ ꯐꯠ ꯂꯥꯛꯁꯤ ꯂꯥꯛꯑꯣ ꯁꯥꯌꯣꯜꯅ ꯌꯨꯍꯦꯟꯗꯨ ꯆꯤꯡꯂꯒ ꯄꯨꯒꯦ ꯇꯧꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯨꯍꯦꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ ꯇꯥꯁꯥꯌꯣꯜ ꯃꯥ ꯄꯨꯈ꯭ꯔꯅꯨ ꯅꯊꯟ ꯆꯠꯂꯨꯔꯣ ꯑꯥꯏ ꯁꯤꯗꯤ ꯊꯥꯛ ꯌꯥꯝ ꯋꯥꯡꯈꯠꯂꯝꯃꯦꯅ ꯌꯥꯏ ꯏꯇꯥꯎ ꯅꯪꯗꯤ ꯑꯩꯒ ꯀꯨꯏꯅ ꯄꯨꯜꯂꯅꯨꯅ ꯇꯝꯂꯝꯂꯝ ꯃꯥꯜꯂꯦꯗꯣ ꯅꯨꯄꯤꯅꯒ ꯆꯠꯈ꯭ꯔꯅꯨ ꯀꯥꯏꯅꯒ ꯈꯥꯝꯃꯦꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯈꯨꯠꯁꯤꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯤꯕ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯁꯥꯎꯔꯅꯨ ꯅꯪ ꯅꯨꯄꯤꯗꯣ ꯅꯊꯟꯗ ꯎꯅꯍꯧꯔꯣ ꯁꯥꯎꯔꯅꯨꯕ ꯀꯣ ꯁꯅꯔꯦꯝꯕꯤꯅ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯁꯤꯒ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯒ ꯃꯥꯏ ꯅꯨꯄꯤ ꯑꯃꯃꯨꯛ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯀꯦꯔꯥ ꯆꯪꯉꯣ ꯊꯨꯅ ꯁꯅꯔꯦꯝꯕꯤꯅ ꯆꯤꯡꯂꯒ ꯌꯨꯍꯦꯟꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯁꯥꯌꯣꯜꯁꯨ ꯅꯣꯛꯂꯒ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯉꯥꯎ ꯊꯤꯕ ꯃꯇꯥꯎ ꯃꯍꯥꯛꯀꯤ ꯍꯛꯇꯛꯇ ꯌꯨꯍꯦꯟ ꯃꯍꯥꯛꯇꯤ ꯏꯪ ꯇꯞꯄꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯁꯅꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯐꯪꯖꯈ꯭ꯔꯦ